Former Minister T.A. Syamkumargi home polling oiriba Yaripok Angtha Khul Meeyamgi Youth Committee amadi Election Campaign Committee gi apunba mifam ama ngasi Yaripok Angtha pangthokre. Mifam maduda chahi kunmathoi hena Yaripok Yambemda Leraklaba T.A. Syamkumar Advisor to Chief Minister bu Yaripok Yambemda changba yaroi yum thugaigani meeting tawba yaroi boycott tawre haina masana masabu social worker ni haizaba Laurembam Sanjoy amadi magi worker singna toina lauriba wafam asi yaningdaba fongdorakli. Khongfam asi lakliba October gi tang 15 fawbagi manungda handoktaba taragadi Angtha khungangda Laurembam Sanjoy su changba yaroi boycott tawragani haina fongdorakli. Miyamgi seba tawjiriba Kendra sigi development kaya tawjiriba lusingba sibu masagi mayum yambemda changba yaroi boycott tawre amadi yambemda T.A. Syamkumargi mifam singba tawba yaroi hariba si Angtha da leiriba praja sing maroina mara paibi sing youth sing amasung lakadoriba election campaign committee gi miyoi singna yaba ngamloi Laurembam Sanjoy amasung mahaki kanguna thangi khongtang asi nimit humni gi haibadi lagriba tang 15 tha tara lisingani ga kunmathoi ing phawda handokta batarabadi Thamangjon Syamkumarna home polling oina leiriba Angtha gi praja singnasu yambema thangliba khongthang asimak thangloi haningai leite ingna chikna leijaramba kendra asi charangnaba pokhanbiganu hainasu Angtha gi mera paibina makhata na haiki amasung ngarang thokiba election gi chamlaba mifam amabu thugainaba hotnarakpa adubusu Yaripok Angtha Khul gi mera paibi Angtha Youth Committee amadi Election Campaign Committee na kanna condemn tawrakli.